Kangla TV na mayam butaram nokchari. Ngasi irai namit July ki tang 19 sok 2025 gi editorial column da kari yauribagi haibadu mayam akhoi punna yengminasi. Ahamra lokhatchariba Manipurgi ayukki chakphong asi thana leibakni. Thana leibakki editorial column da leramliba topic asi lo kaina khullamadi missing hengalakpa. Masidi Manipurgi context ki onadi khwari chanaba aduga hojik tholibi irang sigi oinasu khwari maru oiba important factor amoriba sarukaduni manungda kari yauribagi haibadu yengminasi. Matam amada maning makha tamba ningthau panba leibak ama oina leijarakkiba Manipur si India leingakta namtin tillubadagidi state asi awa ana misi mina mihat mipun namadi lam khudingmakta chauthaba lamdam ama oire haibasi puwari na mayek sengna takli. Manipur na India da namtin tillubadagi lamdam asigi thongna pharaba ipa ipu singi daya ikhenga loinana ngak sianduna amasung khudum chanduna thamjaramba mamal yamlaba lam amadi lan thum kya su mangkhre. Manipur na India leingakta namtin tillubadagi Hiramani Muktani hainariba Kabo Valley Myanmar da pithokhi masida sunatana matam amada Naga Maitai Bangal amadi Maitai Mitai khaidana nungai fana leminaramba lamdam asi India ki Kanglu Phurup naiba policy amana machui tahanba horki. Hanadi Manipur si ching tamgi amadi chingmi tamhi khenaba amdana punna lengak minaduna ingna chikna nungai fana ingminarami indubu kumja lising maga chamapan nifuma pangi October 15 da maning makha tamna leijarambasi India lengak tanamtin tinki madudagi kumja lising maga chamapan yangkhai yadwaida Manipur gi apunbagi saktam sing thugainaba India na Kanglu Phurup chawkhut taba amang aseng khaidoknaba changsilakpu khongthang kya paikhatki. Khongthang sing asigi saruk ama oina punna nungsi chanana leiminaramba Kanglu Phurup singbu schedule caste schedule tribe amasung general haina khaidokpa hauki. Masi khaidokhibadagidi chingda leriba chingmi singbuna schedule tribe loi thakiba miyoi singbuna schedule caste haina khaidokhi. Loinana haiba Kanglu Phurup sing asidi sida Chaningdaba miyoi singbuna general haina khaidoklubadagidi lamdam asi khana chainabagi maru hunki. Asumna Kanglu Phurup nairakpasigi khudong charubaga India lengak amadi Manipur lengak nasu chingmi tammi punna yadanaba sinbasu yauri. Masigi khongthang oina MLRN LR Act 1960 thamjinki Act asina maram oiraga schedule caste amadi general category da jankiba tampakta khundariba yelhomi maitai mitai sing chingda lam leiba yonbagi ayaba laite adubu chingda khundariba schedule tribe ki category da chankraba chingmi singnadi ching amari tampaki mafam amada lam leiba yonbagi ayaba piri. Hena nungaribadi lengakna thambiramlaba tongan ba chana kanglon sing asibu lan wan tokpiduna state sigi yelhomi oiba oidaba thidana schedule tribe ki list challaba miyoi kyabu lona yadaba mongda lam leiba yonbasu yahali. Lengak ki revenue department PCCF DFO SDC SDO na chingmasu hiram sidadi sendal lambi oina thabak tawbugum tawri. Mapung oina thodang yagadaba department asina tawpham thokpa mathau tawdabadagi state sigi chingi mafam singsu lo kaina miramdagi changlakhiba miyoi kyagi seidangpham oirakle. Lengakna umang wamangi mafam oina ngak sianduna thamliba mafam kya asi ngasidi sendal lambi thiriba forest department PCCF DFO SDC amadi SDO kyana lo kaina anobu khul oina onthokpa miyamna thenglari masigumba khongthang asigi saruk ama oina hokhiba kumja lising amaga chamapan marphu nipanda Churchandpurgi SDC na ngak sianduna thamliba umang wamangi mafum kyabu lo kaina khul ahum onthokhi aduga kumja lising ani nipandagi Manipurgi commissioner oiramba PC Lamthunga nasu Moregi small town gi manung chanba mafam kharada tongan ba khul manga ukhulgi mafam kyalasu kathari. Hojik state sina mayok nariba lo kaina anoba khul kya sengolakpagi thabak misingsu ka hina hengatlibasini adu oiba tarabadi state sida lo kaina khul anoba kya sengolakpa amadi misinga chanadaba mongda ka hina mising hengalaklibasi India amadi state lengana section pham thokpra oi haibatai maramdi government thama leibase khoigi responsibility lobi nabagi damoto authority ona leibane khoigi damakta makoina anoba policy plan program sing sinbi duna
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯀꯟꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡꯗꯨ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯂꯧꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯨꯛ ꯌꯧꯅ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗ MLA ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯊꯧꯁꯤꯗꯤ ꯆꯨꯝꯅꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯌꯥꯝꯒꯤ ꯚꯣꯏꯁ ꯑꯃ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯨꯈꯠꯄꯤꯔꯒ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟꯁꯦ ꯃꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯍꯣꯏ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯤ ꯇꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯌꯥꯝ ꯇꯧꯕ ꯇꯥꯔꯒꯁꯨ ꯑꯆꯨꯝꯕ ꯑꯃ ꯇꯧꯒꯦ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯑꯃ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤꯁꯨ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯇꯥꯏꯅꯩ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯗꯁꯨ ꯇꯥꯏꯅꯒꯗꯧꯅꯤ ꯑꯗꯨꯕꯨ ꯂꯝꯒꯤ ꯍꯤꯔꯝꯒꯤ ꯖꯒꯥꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕꯁꯤꯡꯗꯨꯅ ꯃꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯥꯔꯛ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯗꯁꯨ ꯃꯣꯏꯒꯤ ꯆꯞ ꯆꯥꯕ ꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒꯅ ꯆꯞ ꯆꯥꯕ ꯈꯪꯍꯟꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯪꯍꯟꯕ ꯌꯥꯝꯅ ꯅꯦꯁꯦꯁꯔꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯌꯨꯛꯀꯤ ꯆꯦꯐꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯇꯥꯟꯈ꯭ꯔꯕꯔꯥ ꯇꯣꯄꯤꯛꯁꯤ ꯁ꯭ꯀꯤꯞ ꯑꯃ ꯇꯧꯔꯝꯃꯦ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯇꯥꯟꯈ꯭ꯔꯕꯔꯥ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯁ ꯄꯥꯏꯔꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔ ꯍꯥꯏꯕꯗꯤ IAS, IPS, MCS, MPS ꯀꯌꯥꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯕꯗ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯗ ꯃꯤꯑꯣꯏ ꯈꯔꯅ ꯂꯨꯄꯥ ꯀ꯭ꯔꯣꯔꯅ ꯈꯨꯖꯤꯡ ꯑꯣꯏꯕ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯈꯔ ꯇꯥꯟꯈ꯭ꯔꯕꯔꯥ ꯍꯥꯏꯅ ꯉꯥꯡꯅꯔꯛꯂꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯗꯤꯄꯨꯠ ꯇꯧꯔꯛꯈꯤꯕ ꯃꯄꯥꯟ ꯂꯝꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯅꯤꯄꯨꯔꯕꯨ ꯆꯥꯎꯈꯠꯍꯟꯒꯦ ꯈꯟꯗꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯧꯔꯤ ꯆꯔꯝ ꯃꯦꯠꯂꯒ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯜ ꯇꯥꯟꯒꯦ ꯈꯟꯕ ꯑꯣꯐꯤꯁꯔ ꯉꯥꯛꯇ ꯂꯥꯛꯈ꯭ꯔꯕꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯦ ꯃꯇꯝꯒꯤ ꯂꯩꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯊꯥꯖꯕ ꯊꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯋꯥꯆꯠ ꯋꯥꯅꯣꯝ ꯌꯥꯎꯗꯕꯤ ꯃꯑꯣꯡꯗ ꯆꯪꯂꯛꯄ ꯑꯣꯏꯔꯝꯂꯒꯗꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯂꯣꯏꯗꯕꯅꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯀꯔꯞꯇꯦꯗ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯒ ꯂꯥꯛꯏ ꯑꯇꯣꯞꯄ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯤꯕ ꯑꯁꯤꯁꯨ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯈꯤꯗꯕ ꯃꯤꯈꯜ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯍꯩꯊꯔꯒ ꯚꯣꯇꯔꯁꯤꯡꯕꯨ ꯂꯩꯔꯒ ꯚꯣꯠ ꯀꯥꯔꯛꯈꯤꯕ ꯉꯥꯛꯇ ꯑꯣꯏꯈꯤꯕꯅ ꯇꯉꯥꯏꯐꯗꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁꯦꯜꯐꯝꯁꯤꯡ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯆꯪꯍꯟꯈꯤꯕ ꯑꯃꯗꯤ ꯆꯪꯅꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯅ ꯈꯪꯏ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯂꯣ ꯃꯦꯀꯔꯁꯤꯡ ꯑꯥꯏꯟꯁꯨ ꯃꯈꯣꯏꯅ ꯁꯦꯝꯖꯕ ꯑꯥꯏꯟꯁꯨ ꯃꯈꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯀꯔꯞꯁꯟꯒꯤ ꯂꯝꯕꯤꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯂꯨꯕꯒꯤ ꯃꯍꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯪꯂꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯤ ꯂꯩꯉꯥꯛꯀꯤ ꯑꯦꯛꯁꯆꯦꯀꯔꯗ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯤ ꯑꯣꯚꯔꯗ꯭ꯔꯥꯐ ꯇꯥꯗꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯁꯞꯄ꯭ꯂꯥꯏꯌꯔꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯐꯝꯁꯤꯡ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯛꯆꯥꯛ ꯊꯠꯂꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯝꯕꯤꯁꯨ ꯊꯠꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯆꯈꯥꯎꯁꯨ ꯊꯠꯈ꯭ꯔꯦ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯁꯦꯜꯐꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯕꯒꯤ ꯁꯦꯜꯐꯝ ꯂꯩꯇꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯑꯉꯥꯡ ꯀꯌా ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯤꯡꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯅꯕ ꯀꯣꯆꯤꯡ ꯌꯥꯎꯕ ꯉꯝꯗꯕꯗꯒꯤ ꯀꯥꯡꯈ ꯊꯥꯡ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗ ꯍꯥꯞꯆꯤꯟꯖꯅꯤꯡꯕ ꯄꯣꯠꯁꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯁ꯭ꯄꯣꯔꯠꯁꯇ ꯁꯦꯂꯦꯛꯁꯟ ꯐꯪꯅ ꯁꯥꯟꯅꯕ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯄꯩꯁా ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯁꯥꯟꯅꯕ ꯆꯠꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯃꯈꯥꯗ ꯆꯠꯂꯒ ꯕꯁ ꯇꯣꯡꯉꯒ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ ꯆꯠꯂꯒ ꯗꯦꯜꯂꯤꯐꯥꯎ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯂꯨꯄꯥ 5,000 ꯑꯃ 6,000 ꯑꯃ ꯄꯥꯏꯔꯒ ꯋꯥꯔꯁꯨ ꯋꯥꯅ ꯆꯠꯄ ꯌꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯐ꯭ꯂꯥꯏꯠ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯗꯦꯜꯂꯤꯐꯥꯎ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ 9,000 ꯍꯪꯒꯠ ꯍꯟꯗꯥ 19,000 ꯑꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯇꯦꯛ ꯃꯌꯥꯒꯤ ꯚꯔꯥ ꯑꯗꯨꯝ 23,000 24,000 ꯃꯨꯛꯀꯤ ꯅꯦꯁꯦꯁꯔꯤ ꯑꯣꯏꯔꯅꯤ ꯂꯩꯕꯅꯤ ꯆꯥꯕꯅꯤ
ꯈꯨꯠꯇ 30,000 ꯃꯨꯛ ꯄꯥꯏꯗ꯭ꯔꯒꯗꯤ ꯁꯥꯟꯅꯕꯁꯤ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯁꯨꯔꯒ ꯍꯥꯏꯇꯥꯔꯦ ꯍꯦꯟ ꯇꯨ ꯃꯥꯎꯠꯇ ꯍꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯗꯗꯤ 30,000 ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯄꯩꯁꯥ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃ ꯆꯠꯄ ꯉꯝꯗꯅ ꯌꯨꯝꯗ ꯇꯨꯝꯃꯒ ꯇꯥꯔꯒ ꯂꯩꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯁꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯂꯨꯔꯒ ꯑꯃꯗꯤ ꯎꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯉꯁꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃꯒꯨꯝꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯁꯨ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯃꯣꯠ ꯃꯥꯟꯅꯗꯕ ꯑꯃꯗꯤ ꯁꯛꯇꯤ ꯃꯨꯟꯅꯔꯛꯄꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯟꯅ ꯇꯩꯅꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯑꯃꯇꯪꯒ ꯏꯟꯁꯔꯠ ꯇꯧꯖꯔꯝꯒꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤꯒ ꯃꯥꯟꯅꯅ ꯏꯟꯗꯤꯌꯥꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯈꯤꯕꯁꯤ ꯑꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯂꯩꯅ ꯁꯔꯀꯥꯔ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯟ ꯊꯣꯛꯈꯤꯕ ꯃꯇꯝꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯌꯥꯎꯈꯤꯕꯒꯤ ꯋꯥꯅꯤ ꯅꯠꯇꯅꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯤꯗꯤ ꯌꯥꯝꯅ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤꯁꯦ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯁꯔꯀꯥꯔ ꯁꯦꯝꯕ ꯉꯝꯗꯕꯅꯤ ꯃꯁꯤꯃ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯅꯣꯠ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ MLAꯁꯤꯡꯅ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯗꯁꯤꯡꯗ ꯐꯣꯟ ꯇꯧꯕꯗꯁꯨ ꯄꯥꯏꯕꯤꯗ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ MLAꯁꯤꯡꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯦ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯕꯗ ꯂꯨꯄꯥ ꯈꯧꯖꯥꯎ ꯂꯧꯔꯤ ꯍꯥꯏꯅ ꯉꯥꯡꯅꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯛꯂꯦ IAS ꯑꯃ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗ ꯂꯨꯄꯥ ꯂꯥꯈ ꯀꯌꯥ ꯂꯧꯏ IPS MCS MPSꯁꯤꯡ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗ ꯂꯨꯄꯥ ꯀꯌꯥ ꯂꯧꯏ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔ ꯀꯌꯥ ꯑꯃ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯕꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯂꯦꯛꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯣꯡꯅ ꯍꯥꯏꯅꯗ꯭ꯔꯒꯁꯨ ꯂꯣꯟꯅ ꯍꯥꯏꯅꯕ ꯍꯧꯔꯛꯂꯤ ꯁ꯭ꯇꯦꯠꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯈꯨꯠꯆꯥꯎ ꯊꯥꯔꯝꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯄꯋꯥꯔ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯞꯁꯟꯒꯤ ꯆꯥꯡ ꯅꯦꯝꯊꯔꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯔꯤꯕ ꯑꯦꯟꯇꯤꯂꯦꯛꯆꯨꯋꯦꯜ ꯁꯔꯀꯜꯁꯤꯡꯅ ꯉꯥꯡꯅꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯛꯇ ꯂꯩꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯗ ꯇꯧꯈꯤꯗꯕ ꯑꯃꯗꯤ ꯎꯈꯤꯗꯕ ꯊꯕꯛꯁꯤꯡ ꯍꯟꯗꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯣꯏꯅ ꯎꯕ ꯐꯪꯅꯔꯛꯂꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯐꯝꯖꯥꯎ ꯄꯥꯏꯔꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯕꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨꯗ ꯅꯧꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐ ꯗꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯀꯃꯤꯇꯤ ꯑꯣꯐ ꯗꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯤꯚꯥꯟꯁꯦꯁ ꯑꯦꯟ ꯗꯤ ꯄꯦꯟꯁꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟड ꯇ꯭ꯔꯦꯅꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯁꯛꯁꯤ ꯃꯤꯇꯜꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 11ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯍꯥꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯍꯨꯠꯇ ꯁꯣꯛ 1990ꯗ IAS ꯀꯦꯗꯔ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕ ꯄ꯭ꯔꯁꯥꯟ ꯀꯨꯃꯥꯔ ꯁꯤꯡ PK ꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯥꯞꯂꯛꯈꯤ ꯇꯦꯟꯈ꯭ꯔꯕ ꯊꯥ 6ꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡꯅ ꯃꯥꯗꯤ ꯑꯃꯗꯤ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯝꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯛ ꯑꯣꯏꯔꯛꯄ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔ ꯀꯌꯥ ꯌꯥꯎꯅ ꯃꯈꯣꯡꯗꯒꯤ ꯃꯇꯣꯟ ꯐꯥꯎꯕ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨꯗ ꯂꯨꯄꯥ ꯀ꯭ꯔꯣꯔꯅ ꯈꯨꯖꯤꯡ ꯑꯣꯏꯕ ꯌꯥꯝꯂꯕ ꯁꯦꯜꯐꯝꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯈꯤꯕ꯭ꯔꯥ ꯂꯣꯏꯅꯅ ꯊꯤꯀꯥ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗ ꯌꯥꯝꯂꯕ ꯁꯦꯜꯐꯝ ꯀꯌꯥꯁꯨ ꯀꯂꯦꯛꯁꯟ ꯇꯧꯈꯤꯕ꯭ꯔꯥ ꯃꯍꯥꯛ ꯃꯁꯥ ꯌꯥꯎꯅ ꯊꯤꯀꯥꯗ ꯊꯕꯛꯁꯤꯡꯗ ꯏꯟꯚꯣꯜꯞꯃꯦꯟ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯝꯂꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯀꯨꯞꯅ ꯊꯤꯒꯠꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯅꯔꯤ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯦꯛ ꯖꯣꯏꯟ ꯇꯧꯕꯒ PK ꯁꯤꯡꯍꯥꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯌꯥꯝꯅ ꯀꯨꯞꯄ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯋꯥꯐꯝꯁꯤ ꯆꯨꯝꯃꯝꯒꯅꯤꯅ ꯑꯩ ꯁꯝ ꯑꯞ ꯇꯧꯖꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯂꯧꯈꯠꯆꯔꯤꯕ ꯑꯌꯨꯛꯀꯤ ꯆꯦꯐꯣꯡ ꯑꯁꯤꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯡꯁꯤꯗꯤ ꯈꯔ ꯁꯥꯡꯉꯤ ꯁꯅꯥ ꯂꯩꯕꯥꯛ ꯈꯛꯇꯅꯤ ꯈꯔ ꯇꯦꯟꯈꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯂꯩꯔꯤꯕꯁꯤꯅ ꯁꯣꯛ 2028ꯀꯤ ꯏꯂꯦꯛꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯍꯧꯈꯤꯕꯁꯤ ꯁꯣꯛ 2002ꯒꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯜ ꯃꯇꯨꯡꯗꯒꯤꯅꯤ ꯍꯥꯏꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯅꯨꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯨꯟ 19 ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯣꯛ 2002ꯒꯤ ꯖꯨꯟ 19ꯒꯤ ꯁꯥꯊꯤꯔꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕꯗꯨ ꯍꯥꯏꯔꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯁꯤ ꯁꯦꯟꯇꯔꯗ BJPꯒꯤ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ LK ꯑꯗꯚꯥꯅꯤꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈꯤꯕꯅꯤ
ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟꯒꯤ ꯇꯥꯡ 14ꯗ ꯕꯦꯡꯀꯣꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯀꯦ ꯄꯗꯃꯥꯚꯥꯏ ꯌꯥꯟꯒ NSCN-IMꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯍꯨꯝ ꯌꯥꯎꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯩ ꯍꯧꯈꯤꯕꯗ ꯅꯠꯇꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯩ ꯆꯥꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏ 19ꯒꯤ ꯄꯨꯟꯁꯤꯁꯨ ꯂꯣꯝꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯛ 2002ꯒꯤ ꯑꯉꯟꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯤꯠ 10ꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯁꯤꯡꯒꯜ ꯂꯥꯔꯖꯦꯁ ꯄꯥꯔꯇꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯌꯥꯝꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕ ꯑꯃꯗꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯍꯧ ꯄꯨꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅꯁꯨ ꯈꯟꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯔ ꯑꯃꯗꯤ MLA ꯈꯔꯒ ꯄꯨꯟꯁꯤꯜꯂꯒ ꯁꯦꯀꯨꯂꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯦꯂꯥꯏꯟꯁ (SPF) ꯍꯥꯏꯅ ꯑꯦꯂꯥꯏꯟꯁ ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯄꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤ 2ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯁꯦꯟꯇꯔꯗꯁꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯁꯅꯥꯗ ꯇꯝꯐꯥ ꯊꯤꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯕꯣꯕꯤꯅ ꯆꯍꯤ 15 ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯂꯕ ꯃꯇꯨꯡ ꯁꯣꯛ 2014ꯗ ꯁꯦꯟꯇꯔꯗ BJPꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ BJPꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯛ 2018ꯇ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ BJPꯒꯤ N. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯒꯤ ꯆꯍꯤ 15ꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯈꯣꯡꯆꯠ ꯑꯗꯨ ꯁꯣꯛ 2018ꯇ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯁꯣꯛ 2018ꯒꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯟꯅ ꯁꯤꯠ 19 ꯃꯥꯏ ꯄꯥꯛꯇꯨꯅ ꯁꯤꯡꯒꯜ ꯂꯥꯔꯖꯦꯁ ꯄꯥꯔꯇꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯠ 12 ꯈꯛ ꯐꯪꯈꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯛꯇꯤ ꯄꯥꯏꯔꯝꯕꯗꯒꯤ ꯁꯛꯇꯤ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯛ 2012ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯨꯞꯅꯒꯤ ꯁꯤꯠ 5 ꯈꯛ ꯀꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯒꯤ ꯏꯃꯨꯡꯗꯒꯤ MLA 2ꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯃꯅ ꯏꯕꯣꯕꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯁꯨꯞꯅꯒꯤ 5 ꯈꯛ ꯂꯩꯖꯔꯕꯁꯨ ꯌꯥꯝꯅ ꯃꯇꯤꯡ ꯊꯣꯛꯄ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ MPꯒꯤ ꯁꯤꯠ 2ꯁꯨ ꯀꯣꯡꯒ꯭ꯔꯦꯁꯅ BJP ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯡꯗꯒꯤ ꯃꯨꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯄꯔꯁꯟ 8 ꯁꯨꯖꯤꯜꯂꯛꯄ ꯑꯁꯤꯅꯁꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯑꯃꯨꯛꯀ ꯀꯟꯈꯠꯍꯟꯕꯗꯁꯨ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯥꯔꯗꯨꯅ MP ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯃꯁꯨꯡ ꯑꯜꯐ꯭ꯔꯦꯗ ꯑꯊꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯐ꯭ꯂꯣꯔꯗ ꯎꯠꯈꯤꯕ ꯃꯈꯣꯏꯒꯤ ꯄꯔꯐꯣꯃꯦꯟꯁꯁꯤꯡ ꯃꯇꯤꯡ ꯊꯣꯛꯄ ꯉꯥꯛꯇꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯍꯧꯅꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯍꯨꯟꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯊꯝꯅꯔꯕꯁꯨ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯅꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯒꯠꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯑꯁꯤꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯦꯂꯦꯛꯁꯟꯒꯤ ꯃꯇꯝꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯒ ꯃꯈꯣꯏꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯑꯃ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ BJPꯒꯤ ꯂꯤꯗꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅꯁꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯣꯛ 2018ꯒꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ BJP ꯃꯊꯟꯇꯅ ꯁꯤꯠ 90ꯒꯤ ꯃꯊꯛꯇ ꯐꯪꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯇꯤ ꯑꯅꯤ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯁꯥꯖꯣꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯒ ꯄꯥꯔꯇꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯅꯕꯒꯤ ꯊꯕꯛꯁꯨ ꯀꯟꯅ ꯀꯟꯈꯠꯂꯛꯂꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ BJPꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯆꯩꯊꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 8ꯗ BJPꯒꯤ CM ꯑꯣꯏꯔꯝꯂꯕ N. ꯕꯤꯔꯦꯟꯒꯤ ꯀꯦꯟꯗ꯭ꯔꯁꯨ ꯑꯣꯏꯔꯤꯕ ꯍꯩꯉꯥꯡꯗ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯡꯒꯩꯖꯝ ꯁꯔꯠ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤ CLPꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ O. ꯏꯕꯣꯕꯤꯒꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯃꯨꯛ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ BJPꯕꯨ ꯑꯃꯨꯛ ꯆꯩꯊꯈ꯭ꯔꯕꯅꯤ꯫
ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯅ ꯍꯧꯈꯤꯕ 13 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ MLA 12 ꯈꯛꯇꯪ ꯃꯥꯏ ꯄꯥꯛꯂꯒ ꯅꯝꯐꯨ ꯁꯥꯐꯨ BJPꯅ 12 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ BJPꯒꯤ MLA 38ꯗꯪ ꯃꯥꯏ ꯄꯥꯛꯍꯟꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯐꯪꯍꯟꯕꯤꯌꯨ ꯃꯅꯤꯄꯨꯔꯕꯨ ꯁꯅꯥ ꯂꯩꯕꯥꯛ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯔꯛꯈꯤꯕ BJPꯒꯤ MLA 32 ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ ꯍꯥꯏꯅ BJPꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯍꯧꯖꯤꯛ ꯆꯍꯤ 2 ꯍꯦꯜꯂꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ BJPꯒꯤ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯋꯥꯍꯜꯂꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯍꯟꯗꯅ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ BJPꯒꯤ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯋꯥꯍꯜꯂꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯍꯟꯗꯅ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯡꯒ꯭ꯔꯦꯁꯅ BJPꯒꯤ N ꯕꯤꯔꯦꯟꯒꯤ ꯀꯦꯟꯗ꯭ꯔꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯁꯤꯗ BJPꯕꯨ ꯁꯤꯊꯕ ꯌꯥꯕ ꯁꯤꯊꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ BJPꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯈ꯭ꯔꯦꯗꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ 2019ꯒꯤ ꯑꯦꯂꯦꯛꯁꯟ ꯑꯁꯤꯃꯗꯤ ꯇꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤ ꯄꯣꯛꯅꯐꯝ ꯅ꯭ꯌꯨꯁꯀꯤꯅꯤ, ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ, ꯑꯊꯤꯡꯕ ꯑꯃꯁꯨꯡ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯄꯣꯛꯅꯐꯝꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯣꯂꯝ
June July gi tang 19 gi editorial column da kari yauri habitu mayam mu yengminasi border fencing khaba athingba amasung ayet apan piba kayagi marakta government of India na Indo Myanmar border fencing khaba gi thabak leptana chatharagli border fencing khaba gi thabak asi mamang chahide lupa koti lising kunthraga mathoi sanction tawraga paikhalakpa hawrakhibani Mamangi chahigi February gi tang tareta Union Home Minister Amit Shah na social media gi platform X ki khuthangda India amsung Myanmar ngam sambal khanaba government na warip laure haina lauthokraba matung India na government na lupa koti lising kunthraga mathoi changna ngangkai sambal khanaba warip laurakhibani Government of India na Indo Myanmar border fencing khanaba warip laurakpaga loinana ihan hanbo oina Manipur gi Myanmar ga tainaba ngangkai paringda sambal khabagi thabak hawrakhibani Kuki jo amasung nagagi tongan lupsingi maikeidagi athingba amasung ayetpa kaya piba kaya lairabasu fencing khabagi thabak tokpadi leitri hojiksu kuki jo amasung nagagi lupsing kaya na FMR lokthokpa amasung border fencing khaba yaroi haina leptan demand tawribani district kharda government ki officing thingbi khongting changsinbasu leikre adubu government ki firepti hojik khawgi oina ahongba leitri kilometer lising ama chatru kamarfu humdoi sangba India amasung Myanmar gi anigi ngamkhai gi paringda thungna fencing khabagi thabak leptan changsilakli punni state nipan leiba awang nongpokki lamdamsi tongan ba leibak taruka ngamkhai tainana leiri lamdam asigi ngamkhai tainana leiribasi Myanmar China Bangladesh Tibet Autonomous Region Bhutan amasung Nepal ni awang nongpokki state ayamba ga ngamkhai tainana leibasi Bangladesh amasung Myanmar ni Bangladesh na tongan ba state mari Assam Tripura Mizoram amasung Meghalaya ga aduga tongan state mari Manipur Arunachal Pradesh Nagaland amasung Mizoram tainana lei Manipurgi Myanmar Sikkimis Tibet Nepal amasung Bhutan Assam na Bhutan amasung Bangladesh Arunachal Pradesh China Bhutan amasung Meghalaya Bangladesh Mizoram Myanmar amasung Nagaland tainana leibani awang nungpok lamdamsi Bangladesh ta tainaba international border asangba punna kilometer lising amaga chatret ka nifuga mathoini aduga Myanmar ga tainaba na kilometer lising amaga chatruk ka nifuga humdoini Myanmar ga tainaba international border Manipur gi kilometer chahumga maudraga nipan sangba ngamkhai yauri Arunachal Pradesh Nagaland amasung Mizoram gi mathang sina kilometer lakh mangaga lising kunga chaniga tara mangani amasung Chaunga tarani Tripura ga tainaba Bangladesh ki sharuk singda fana yamna fencing tawkhre kilometer tara rom tamak khabana tana ataigi pumho hoduna leirakpani kilometer tara rom sharuk adu UPA government ki matamda khaba hokhibani matam adu state government na Myanmar ga tainaba Manipur gi ngamkhai sharuk sing fishing khabi naba kanna taksin baga ayaba piduna khaba hokhibani Indo Myanmar gi border fencing khaba gi thabaksi hana Manipur gi khaktagi oina paikhalakpa hokraba matung hojik leiribani NDA government asina amuk ngamkhai paring thungnaba khabagi warep lawrakhibani center na lawkhriba warep sing adugi matungina fencing khagaduribasi Manipur ga tainaba kilometer 439 khakta nate Nagaland Mizoram amasung Arunachal Pradesh ka tainaba ngamkhai paringsu kharagadabani Mizoram gi oina fencing khabagi survey hogadore survey si Hanahathial district tagi hogadabani chathagadoriba survey asiga mari lainana Hanahathial district ki collector district asigi SP amasung Assam Rifles ki amasung BRO gi makok thongba official sing yauna mifam ama pangthokre Mizoram gi oina district taruk haibadi Champhai Siaha Lotalan
ꯏꯅꯥꯍꯥꯊꯤꯜ, ꯁꯥꯏꯇꯨꯋꯥꯜ ꯑꯃꯁꯨꯡ ꯁꯔꯁꯤꯞ ꯗꯤꯁꯇ꯭ꯔꯤꯛꯇ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯁꯤꯡ ꯂꯣꯟꯅꯅ ꯂꯩꯕꯅꯤ꯫ ꯕꯣꯔꯗꯔꯗ ꯈꯨꯟꯗꯥꯔꯤꯕꯁꯤꯡ ꯃꯤꯖꯣ ꯑꯦꯊꯅꯤꯛ ꯀꯥꯡꯂꯨꯞ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯔꯕꯗꯤ ꯖꯥꯇꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯇꯦ꯫ ꯐꯦꯟꯁꯤꯡ ꯈꯥꯔꯕ ꯃꯇꯨꯡ ꯑꯣꯏꯔꯛꯀꯗꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯌꯦꯡꯗꯨꯅ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠ ꯌꯥꯎꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯃꯥꯌꯣꯛꯇ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯂꯩꯔꯤ꯫ ꯃꯤꯖꯣꯔꯥꯝ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯑꯣꯁꯣꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯕꯁꯨ ꯁꯦꯟꯇꯔꯒꯤ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯎꯔꯤ꯫ ꯑꯅꯥꯍꯥꯊꯤꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯚꯦ ꯆꯠꯊꯒꯗꯧꯔꯤꯕ ꯑꯁꯤꯃꯛꯁꯨ ꯑꯊꯤꯡꯕ ꯑꯃꯁꯨꯡ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯊꯨꯡꯅꯕ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯐꯤꯔꯦꯞ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯇꯩ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯃꯛꯄꯨ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯈꯤꯕꯅ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯃꯃꯥꯡꯗ PTI ꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ, ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯀꯣꯔꯠ ꯇꯧꯔꯗꯨꯅ ꯄꯤꯈꯤꯕ ꯄꯥꯎ ꯑꯃꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯍꯤ 4.5 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯣꯛꯅꯐꯝꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯌꯨꯛꯀꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯑꯣꯏꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯍꯦꯗꯂꯥꯏꯟ ꯑꯃꯗꯤ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟ ꯑꯃꯗꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯊꯦꯡꯛ ꯌꯨ꯫